ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯗꯦꯠ 8 ꯖꯨꯂꯥꯏ 2026 ꯐꯥꯎꯕꯗ ꯐꯥꯖꯤꯟꯈꯤꯕ ꯑꯦꯗꯇꯤ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯃꯃꯥ ꯄꯨꯝꯅꯃꯛꯁꯨ ꯐꯥꯕꯤꯔꯣ ꯍꯥꯏꯕ ꯑꯀꯟꯕ ꯅꯨꯄꯤꯒꯤ ꯏꯍꯧ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯆꯤꯛꯄꯗꯒꯤ ꯔꯤꯝꯁꯇ laikannakhre꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯒꯣꯜꯕꯟ ꯈꯝꯅꯥꯝ ꯕꯖꯥꯔ ꯁꯣꯌꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯆꯤꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ laikannakhre꯫ ꯍꯣꯁꯄꯤꯇꯥꯜꯗ laikanꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯎꯅꯝ ꯑꯣꯝꯕꯤ ꯁꯪꯒꯤꯂꯥ ꯆꯍꯤ 55, ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯅꯝ ꯑꯃꯨꯌꯥꯏꯃ ꯀꯧꯏ꯫ ꯉꯔꯥꯡ ꯑꯌꯨꯛ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯆꯪꯕꯗ ꯁꯪꯒꯤꯂꯥꯒꯤ ꯂꯨꯈꯝꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯃ ꯇꯥꯁꯤꯜꯂꯒ ꯆꯤꯛꯂꯛꯄꯗꯒꯤ ꯀꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯉꯛꯁꯝꯗ ꯄꯣꯝꯈꯠꯇꯨꯅ ꯑꯦꯂꯔꯖꯤ ꯇꯧꯕꯗ ꯅꯠꯇꯅ ꯂꯩ ꯐꯥꯖꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯅꯤꯡꯊꯤꯅ ꯊꯣꯛꯇꯕꯗ ꯅꯠꯇꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯊꯈꯤꯕꯗꯒꯤ ꯏ ꯇꯦꯁ ꯇꯧꯕꯗ ꯄꯣꯏꯖꯅꯤꯡ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯪꯒꯤꯂꯥ ꯔꯤꯝꯁꯇ ꯗ꯭ꯔꯤꯞ ꯌꯥꯟꯕ ꯑꯃꯁꯨꯡ ꯚꯦꯛꯁꯤꯟ ꯃꯈꯜ 4 ꯀꯥꯞꯇꯨꯅ laikanꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯏꯁꯀꯣꯔꯠ ꯇꯧꯔꯒ ꯀꯥꯡꯄꯣꯛꯄꯤ ꯇꯝꯅ IT ꯔꯣꯗꯇ ꯆꯥꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯗꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯇꯨꯅ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯑꯜꯇꯤꯃꯦꯇꯝ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯇꯃꯦꯡꯂꯣꯡ ꯔꯣꯗꯇ ꯌꯥꯝꯂꯕ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯥꯒꯥ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ꯫ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯣꯞ ꯀꯥꯞꯁꯤꯟꯗꯨꯅ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇ꯭ꯔꯛ 19ꯗ ꯆꯥꯅ ꯊꯛꯅꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ, ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯟꯚꯣꯏ ꯑꯗꯨ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯆꯥꯋꯥꯡ ꯀꯤꯅꯤꯡ ꯚꯤꯂꯦꯖꯇ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 13 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯁꯥꯡꯅ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯂꯥꯡ ꯑꯇꯣꯡꯕ ꯚꯤꯂꯦꯖꯇ ꯑꯃꯨꯛꯀꯁꯨ ꯅꯥꯒꯥ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯂꯝꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯣꯠꯄꯤ ꯌꯨꯡꯗꯨꯅ ꯒꯥꯔꯤꯁꯤꯡ ꯆꯠꯄ ꯌꯥꯍꯟꯗꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯤ 5ꯒꯤ ꯃꯊꯛꯇ ꯄꯪꯆꯔ ꯑꯣꯏꯗꯨꯅ ꯆꯠꯄ ꯌꯥꯈꯤꯗꯦ꯫ ꯈꯣꯡꯂꯥꯡ ꯑꯇꯣꯡꯕ ꯑꯃꯁꯨꯡ ꯈꯣꯡꯂꯥꯡ ꯑꯀꯣꯠꯄ ꯖꯒꯥꯗ ꯌꯥꯝꯂꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯁ꯭ꯃꯣꯛ ꯁꯦꯜꯁꯤꯡ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯀꯨꯔꯤꯇꯤ ꯇꯝꯅ ꯅꯨꯡꯅ ꯊꯥꯖꯤꯟꯕ ꯑꯃꯁꯨꯡ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯀꯟꯇꯤꯟꯖꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯅꯝꯗꯥꯏꯂꯣꯡ ꯀꯪꯂꯥꯇꯣꯝꯕꯤꯗ ꯀꯨꯀꯤ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯅꯦꯄꯥꯂꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯇꯨ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯍꯥꯏꯅ ꯊꯥꯕ ꯒꯥꯔꯤ ꯑꯃꯗꯁꯨ ꯌꯨ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯗꯤꯁꯦꯝꯕꯔꯗ ꯉꯟꯈꯠꯂꯕ ꯌꯥꯅ ꯂꯩ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯒꯚꯔꯟꯃꯦꯟꯠ ꯅꯣꯡꯖꯨ ꯃꯤꯐꯝꯒꯤ ꯃꯃꯥꯡꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯈꯔ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯊꯥꯖꯅꯗ꯭ꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ NEET ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯄ ꯂꯣꯏꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯉꯥꯛ ꯆꯠꯊꯕ ꯌꯥꯅꯕ ꯃꯤꯅꯤꯁꯇꯔ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯕ ꯌꯥꯏ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯤꯡꯂꯛꯄ ꯊꯥ 5 ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ 9ꯀꯤ ꯐꯝ ꯃꯦꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ MLA ꯑꯃꯠꯇꯗ ꯂꯩꯅꯗ꯭ꯔꯦ꯫
ꯍꯥꯟꯅꯗꯤ ꯃꯤꯅꯤꯁꯇꯔ ꯐꯪꯍꯧꯅꯕꯒꯤ ꯂꯣꯕꯤ ꯈꯔ ꯇꯧꯅꯕꯒꯤ ꯄꯥꯎ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯕꯤꯁꯤꯡ ꯇꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯪꯕꯗꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯂꯩꯇꯕꯅ ꯃꯍꯥꯛꯅ ꯏꯁꯨ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ MLAꯁꯤꯡꯗ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 19ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ BJPꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ MLAꯁꯤꯡꯗ ꯐꯥꯎꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯐꯒꯠꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ BJPꯗ ꯃꯤꯔꯦꯞ ꯑꯣꯏꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ MLAꯁꯤꯡꯗ ꯅꯨꯡꯅꯥꯡꯕ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 19ꯁꯨꯕ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯉꯟꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯤꯈꯜ ꯉꯟꯈꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒ ꯄꯨꯟꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯄꯟꯖꯥꯕ, ꯎꯠꯇꯔꯥꯈꯟꯗ ꯑꯃꯁꯨꯡ ꯒꯋꯥꯅꯤ꯫ ꯃꯤꯈꯜ ꯉꯟꯈꯠꯄꯒꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯑꯄꯟꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯗꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯃꯁꯨꯡ ꯃꯗꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯈꯔ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯃꯩ ꯁꯕ ꯗꯤꯕꯤꯖꯟ ꯇꯥꯕ ꯏꯝꯐꯥꯜ ꯀꯥꯡꯆꯨꯞ ꯂꯝꯕꯤꯒꯤ ꯅ꯭ꯌꯨ ꯁꯥꯂꯦꯝꯗ ꯃꯗꯁ꯭ꯂꯥꯏꯗ ꯊꯣꯛꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯃꯦꯡꯂꯣꯡꯒꯤ SDO ꯑꯣꯐꯤꯁ ꯃꯅꯥꯛ, ꯇꯃꯦꯡꯂꯣꯡ ꯀꯣꯂꯦꯖ ꯔꯣꯗ, ꯑꯃꯅꯥ ꯀꯣꯂꯣꯅꯤ ꯔꯣꯗ ꯑꯃꯗꯤ ꯔꯤꯡꯒꯜꯂꯣꯡ ꯋꯥꯔꯗ ꯅꯝꯕꯔ 2ꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯃꯗꯤ ꯃꯗꯁ꯭ꯂꯥꯏꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗ ꯑꯃꯗꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯔꯣꯗ ꯀꯌꯥ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯨꯝ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯑꯣꯜ ꯇ꯭ꯔꯦꯖꯔꯔ ꯔꯣꯗꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯃꯁꯨ ꯇꯨꯈꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯁꯥꯂꯦꯝꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈꯤꯕꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗꯕ ꯑꯗꯨ ꯐꯥꯎꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫